आकाशवाणी इम्फाल माइबम दिजमनी पाउ पाजरी अहानबदा मरोइबा पाउ मुख्यमंत्री नोंथोमम बिरेन हाइरी सिंग निंखाइखिबा मख्वा मरांगसिंगदा लेखिद्रब मियोइसिंग थी हुमगी थाबक ngasiदगी लेबले ईज ऑफ डूइंग बिजनेस की संगसिलेब खोंजंगी सरुक अमा ओइना राज्य असिदसु कमर्स एंड इंडस्ट्रीज मंत्री नेमसा किबगियाना ngasiगी वेबसाइट वेब पोर्टल ngasi हांगतोख्रे इम्फाल जरी लंबीगी इरंग तुरेल मथक्ता साबा वैली ब्रिज समजिंदुना ऑगस्ट की अहानबा चयवल फावबदा लानबा याहलगनी हाइरी लोकताक हाइड्रो इलेक्ट्रिक प्रोजेक्ट की इसिंग थादोकफमदा फिश स्ट्रेनर हापनबा एलडीए के चेयरमैन मोइरांगथेम अश्विनी कुमारना प्रोजेक्ट मैनेजर दा खंगनख्रे अमसुंग राष्ट्रपति खनबगी था असिगी 19 दा पांगथोखिबा मिखलगी बोर्ड मसिंग हयेंग थिरगनी बोर्ड मसिंग अयुक पुंग 11 दगी पार्लियामेंट हाउस दा थिगनी मुख्यमंत्री नोंथोमम बिरेन हाइरी सिंग निंखाइखिबा मख्वा मरांगसिंगदा लेखिद्रब मियोइसिंग थी हुमगी थाबक ngasiदगी लेबले तोंगान तोंगानबा स्टेक होल्डर सिंग अमदी ऑफिशियल सिंगा कुपना खनरब मतुंगदा थी हुमगी थाबक मखा सथदनबा वारेप लौरकपनी नॉर्थ फ्रंटियर रेलवे नोने डिस्ट्रिक्ट एडमिनिस्ट्रेशन अमदी मख्वाम विलेज अथॉरिटी गा ngasi मुख्यमंत्री की सेक्रेटरीता मेमोरेंडम ऑफ अंडरस्टैंडिंग MOU अमा सही तौनखी मुख्यमंत्री नोंथोमम बिरेन रिलीफ एंड डिजास्टर मैनेजमेंट मंत्री अवांगबो नियुमायमदी हिल एरियाज कमिटी की चेयरमैन दिगांगलुंग गांगमई की ममांगदा MOU अदु सही तौनखिबनी नॉर्थ फ्रंटियर रेलवेज की चीफ इंजीनियर नोने की डिप्यूटी कमिश्नर अमदी मख्वाम विलेज अथॉरिटी की चेयरमैन सही तौबा MOU अदुदा मख्वाम विलेज अथॉरिटी ना तोंगान तोंगानबा दाबी क्या तौरी दाबी सिंग अदुगे मनुंगदा मख्वाम मरांग सिंग द सिंग निंखाइखिबा अदुना अमांगाता थोखिबा सिंग निंगथिनि येंसिनबा लेखिद्रब सिंगी मरी मता सिंग द थबक पीबा रेलवेज की कंस्ट्रक्शन एजेंसी अमदा थबक यहोनमने सिंगबनी जरीबाम इम्फाल प्रोजेक्ट असिगी रेलवेज बाउंड्री सिंगदा तुंगदा खुदोंथिबा अमुक थोक्तनबा कुपने येंसिनबा लेखिद्रब सिंगी मथौ मंगम पांगथोकपगी असंगबा सेनफम रेलवेज न पुथोकपा सिंग निंखाइबदा लेखिद्रब ममा मपा सिंगना थमलंबा अंगांग सिंगी स्कूल फीसिंग रेलवेज न पीबन सिंगबा वाफमसु यावरी थोरमदुदा वा ngangbada मुख्यमंत्री नोंथोमम बिरेन हाई सरकार न कुमना खनरब मतुंगदा थौदोक अदुदा लेखिद्रब सिंग थीबु हुंबगी थाबक मखा सथदनब वारेप लौबनी अदुमाइनमक कनागुंबा लनाई मियोइ सिंग नेगलगा लुप सिंगना मखोइगी अपामबगी मतुंग इना मखा सथगे हाइरबदी अथिंगबा लेते थौदोक अदुदा लेखिद्रबगी हक्सांग 64 फंगले मंगागी हक्सांग हौजिकसु थीबा खंगद्री थौदोक अदुदा लेखिद्रब अमसुंग असोकप सिंगदमक सरकारना दरकार लेबा थाबक सिंग लखुटकनी हाइनसु मुख्यमंत्रीना मखा ताखी नुमित कुन्नी हेना सथरकना मयाम इमुंग मनुंग लेखिद्रबसिंगी मरोइना विलेजर सिंगदि यामना अवाब ओइबा मसादुगी असेंबा फंगदबने बा रिलीजियस की ओइबा अखोइगी रिचुअल सिंग तौबदबसु तौबंगमदबा लेबा अदुगी पोतुना यामना वारकपदगे अखोइ एडिशनल चीफ सेक्रेटरी अमदुगा ऑनरेबल मिनिस्टर ऑनरेबल चेयरमैन मयाम स्पोर्ट टुदा अदगे लाक्पिदिबा खुंजागी लीडर सिंग मयाम खन्नरबा मतुंगैदा अखोइ ngarang bawdu अखोइ ट्राई तौवे अदुना ऑफिशियल ओइना मसे अखोइ क्लोज अमा तौरसी फंगदबा सिंगजुसु अखोइ लेखिद्रे हने अनाउंस तौरसी ना दुगी डिसीजन अमा लौबनी लेखिद्रबा सिंग अमदि असोकपा सिंगदा तौभुम थोकपा गवर्नमेंट के थबक सिंग अदो तौरगे हदना मदुगी अयाबा लौबगी मीटिंग नि ngasiगिसे ईज ऑफ डूइंग बिजनेस की संगसिलिबा खोंजंगी सरगोम ओइना राज्य असिदसु कमर्स एंड इंडस्ट्रीज मंत्री नेमसा किबगियाना मसिगी वेब पोर्टल ngasi हांगदोख्रे पोर्टल अदु हांगदोलदुना श्रीमती नेमसा किबगियान हाई पोर्टल असिगी मतेंगना फैक्टरी परमिट लाइसेंस माइनिंग लीज परमिट सिंगबा ऑनलाइन द पिगनी प्रधानमंत्री नरेंद्र मोदी की लमजिंग मखाद लेबाक असी वर्ल्ड बैंक की डूइंग बिजनेस रिपोर्ट इंग 2013 दा लेबाक साम मरबुदरागी मनुंगदा साम 53 सुबा मफम कलंबदगी इंग 2019 कुनगी रिपोर्ट दी हुमफु हुमदोई सुबा मफम दा हाइगलक्तुना लेबाक असिगी साउथोक सफम ओइरी मागनाई मेक इन इंडिया की यामना मरु ओइरिबा ईज ऑफ डूइंग बिजनेस की रिफॉर्म सिंग असी राज्य असिदसु हौजिकती तपना तपना पाइखलक्तुना इन्वेस्टर सिंगना मियंग थमलकपलमदम अमा ओइरकली रिफॉर्म्स की सरुक अमा ओइना राज्य असिदा मणिपुर पब्लिक सर्विस डिलीवरी गारंटी एक्ट 2019 चनबा हौदुना नागरिक सिंगदा अकक्नबा मतमगी मनुंगदा सर्विसिंग पीबा हौरे मणिपुर इंडस्ट्रियल सिंगल विंडो क्लियरेंस एक्ट 2019 चनहंदुना सिंगल विंडो एजेंसी लेननबा मसुंग सिंगल विंडो सिस्टम चनबा हौदुना लमदम असिदा इन्वेस्टर सिंगना सेल थादनिंगनबा अकनबा थबक पाइखले मणिपुर फैक्टरी रूल्स 2019 चनहंदुना फैक्टरी लाइसेंस पीबगी मतम हाना सही अमखक ओइरमदगी सही 10 हेनगलले
Magna hai ngasi hangdokliba web portal asidagi miyamna online gi khuthangda atopa business ka mari lenaba atai department singi service sing su yahuntuna araiba mongda thabak toba yahalagani. Magna hai Hojik ekhoina leiriba digital era asida ease of doing business ge changsilliba hongjang ge saruk ama oina state asida su ngasi hangdokliba web portal ge matengna factory permit license mining lease permit online da piragani masina mayam ge mafamda adukki matik kanaba mayam piragani khudam oina time saving amasu ekhoi gi convenience da website asigi hongthang da ge apply toba jaragani masida sunatana covid pandemic matamdasu amaga samnadana web portal dagi apply toba jaragani ngasi hangdokliba web portal asidagi citizens singna online gi huthang da atoppa business ka mari leinaba atoppa department singe services sing so yawhanduna araiba maongda thabak toba yahalagani. Rajapal La Ganesan hairi aikoi khudingmakna leibak nungsibagi wakhalon sengedabani. Manipuri University ki court hall da ngasi pangthokiba Sukadev Sharma hanjabam amadi ahibam koireng singni iba lairik Unsung Anglo Manipur War Heroes at Kalapani phongbagi thoramda Rajapal hai matamdugi freedom fighter singna British ki mayokta sangsen khibe iho amadi mathwai kathoki baduna aikoi ngasi ningtamba phanglibani asigumba itihas ka sagonaraba magul leiba lairik asi ithoktuna miyamda phanganbagi damak Rajapal na aiba singba thagatki. National Highway Infrastructure Development Corporation Limited NHIDCL gi General Manager na hairi Imphal Jiri lambi gi irang turel matakta saba Valley Bridge lan ba yatri pasi atuba matamde semjinduna lan ba yahanaba akan mathabak paikhale. Manipur Drivers Association gi mihut singa ngasi thong adugi pibam yengsin basatpada NHIDCL gi manager ga unabda wafam asi manager na phungdokhibani mangna hai thong asi semjin megi thabak hayengdagi hauragani numit tarani gi manungda loisinaba pandam thamli thong asi August ki ahan basewol phawbada lanthok lansin yahana bahondari thong semjin sajinmegi thabak Kolkata da base toba Guardian Reef Shipyard Engineers na paikhatkani mahangna hai. तो ये डिलेज की वजह से जो रेंस और इस बनाने में हुआ नया बिकॉज सोच के किया गया कि अपार्टमेंट नया बनाओ ये पर्पस है डिले का नहीं तो अदरवाइज 1 मंथ का ही प्लान था क्योंकि लेटेस्ट सिचुएशन ये है इस समय इरांग ब्रिज पर हमारा डिसमेंटलिंग के लिए हम कोशिश कर रहे हैं कि आज खत्म हो जाए जिससे कल से हमारा लॉन्चिंग शुरू हो जाए नेक्स्ट 10 डेज में हमारा एक्सपेक्टेड है कि हम इसको लॉन्च कर डालेंगे और उसके बाद जो अप्रोचेस क्रिएट करके विद इन अ वीक इसके फर्स्ट वीक ऑफ अगस्त में हम ट्रैफिक को थ्रू भी करा दें दैट इज द प्लान विच वी आर गोइंग ऑन एंड पीपल आर वर्किंग बेस्ड ऑन दैट और आपकी डे लॉन्चिंग मोस्ट प्रोबेबली आज शाम तक फिनिश हो जानी चाहिए. Manipur Handloom and Handicrafts Development Corporation Limited ki chairman Khongban Tabam Ibomsan hairi mapal lamdagi ikhoigi iyong phigi matou tamlaga thajilakpa singi mathakta ain gi oiba thabak lokhalagani. Imphal da leiba corporation asigi office ta nauna chairman oiraba Sri Ibom Sabu opagi thoramda bahangna hai lamdam asigi yelhongai digi leraklaba helum gi phirol sing mapal lamdagi matou tamduna rise si da thajilakpa haibasi yamna sunadaba thongni mangna hai rise asigi selthum gi phibam phagarhanbada imung khudingmakta chauraba thodang loduna lagliba helum amasung handicrafts ki pothok sing hena magul leiba mongda puthoktuna kaithel da phanghanaba thabak su lokhalagani. Mahakpu opagi thoramadu Manipur Handloom and Handicrafts Development Corporation ge Managing Director amasung corporation asigi staff sing saru yakhi. Khadi and Village Industries Board ki Chairman Nongthombam Nimbaspu Taram opagi thoramama board ki staff amadi BJP Manipur Pradesh ki thomi sing na ngasi pangthokre. Ngasi degi thabak paiba hauraba Sri Nimbaspu Khadi and Village Industries Board ki staff sing na ikai khumnaba utki. Thoramadu da wangang bada Sri Nimbas na hai mahaki chairmanship ki makha da board asi awang mathak ta pukhana ba honagani. Ngasi ki thoramadu da BJP Manipur Pradesh ki President A Sarda Devi amadi dol ki karmi ki ana saru yakhi. All India Radio Imphal gi Regional News Unit ta Manipuri Pau gi casual editor khara assignment basis ta logadori. Mahi gi tha graduate oibaga lenana journalism da sahi amadagi tatana diploma paiba masung radio natraga television da e pau ga mari lenana thabak torokpa miyoi singna pham asigi damak darkhas thaba yagani. Application form website www.newzoneair.gov.in natraga www.prasarbharati.gov.in dagi download toba yagani. Paugi marak thana atenba break ama.
Shishu Nistha Niketan Iramdam Sigi Khwaidagi Kumang Chaushina Matamgi Khonglei Tungina Inat Pungak Chaduna Chatliba CBSE gi Senior Secondary School ni Haurakliba mirolna Malem gi lengmanaba single lamba tawba ngamjanaba pre nursery digina class 12 phawba mahi tamjaphamni nawasingna achetpa achumba tamliba mahikol Shishu Nistha Niketan Class 11 Science Arts Commerce Stream ahumak leiba Shishu Nistha Niketan bu mamutana khangnabagi amat tangairaba lambidi angang singbu mahikol sida tamduna loinaraba tada khangminagani tabiriba pawasi Akashbani Imphal dagini Loktak Hydroelectric Project na may puthoknabagidamag ising thadok thajin tawbada Loktak ki nga gi masing hantarakpamadi ngami singi khudong sadabadu yanglaga ising thadok thajin tawphamgi sarukta nga senthakidana fish strainer hamnaba Loktak Development Authority ki chairman M Asini Kumar na Loktak Hydroelectric Project ta city iduna khangankre City adugi warolda M Asini Kumar hai Loktak Pat gi nga phaduna sinpham oijariba ngami singda Loktak Pat ki nga gi masing hantarakpa asina ngami singi punsida madi hingbagi lambi da saun akai ba thole masi thingnana bagidamak fish trainer hapagi tangai fadaba leire masina ngami singi phibam phagalan badanatana makhoi gi hingbagi lambi da su sauna kana halagani ngami singsu hinganba mai su puthokpa haiba wakhalonda thabak tobina basri Asini Kumar na City adugi warolda palli Manipur da COVID positive oibigi sang leptani hengalagli ngasi su laisat asigi anoba case marbudrani pan thengnare masi tharaga hojik phawbada rise asida COVID positive oikiba migi masing lakh ama lising kuntrani pan chani kun mathoi sure rise gi haksel bibagna ngasi thokpa cherol amathai ngasi COVID ki sample lising ama kunithoi test tawbada miyoi marbudrani pan adu positive oikibani positive oibigi sang sada 7.3 ni ngasi gi oina miyoi amata laikidabagi pau leite Nupi singi haksalgi phibam phagananabigi pandamda paikhatpa kendra sarkargi scheme Surakshit Matritba Aswasan Suman scheme Thobal District Hospital da jila adugi deputy commissioner Ahanthem Subhas na ngasi hangdokre Thormadu da wangangbada deputy commissioner hai thorangasi nupi singi haksalgi phibam phagalanaba paikhatpani scheme asi miyam de hena khanganabagi damak aikoi khudikmana honami nagadabani amasung asa singna masida asobo thodang ama logadabani hospital da leriba doctor amasung nurse singna su anaba sing ningthini yengsinggadabani amati sab saba layeng pathap phangangadabani Scheme asi Kendra Sarkar na lising ani taramapan gi October da hodokibani masina nupi amati sahi nauriba angang singna public health facility da lapada lemna laing mai khudong saba pigani Kalen mahi marong thana ba maru marang yentopagi thoramama ICAR KBK Tamenglona sinduna ngasi Tupul Village Community Hall da pangthokrai thoramadu leibak asina ningtamlakpa sei humudra manga surupagi palan thoram Azadi ga Amrit Mahotsab ka mari lenna pangthokibani Nongpok Sengmai Police Station gi manungsana leiba Kakmayadagi tha sigi tara mangada mayumdagi thokeba miyoyama ngasi Thobal Turelgi Leirong Thel Pitra masung tera uraki lonaba mafamde isingda tadun leiramba thengnare asiba haksang adu nongpok sangmai police na ngasi lokhatkre aikoigi Thobal Pomin hai makhata na postmortem tawnabagi tamak Jenims ki mokta thamkre Regional Institute of Medical Sciences RIMS ki Director Professor S. Hantagi yumda tha sigi tarani panda sakhangdabasingna bom langsinduna pokai halamagi thodok adubu Association of RIMS Alumni na yamna kanna yaningdaba phungdokre hakselga mari lenabasingda makata na asigumba pamdaba thodok sing kanagumba amatana thon bidanaba cherolamada association asina dabi tawri Akashbani gi News Services Division na Commonwealth Games ki quiz Sports Scan hayengdagi sandokpa horagani Commonwealth Games ta Bharat ki oithokpa yabasing haiba hiramda pangthokadaba quiz asida miyamna saruk yabiyo madi Sports Scan program da numidang pung 8 minute kundagi 8 minute nifuda hanglakpa asamba wahang amagi pakhum pibiyu pakhum adu tabiribasingna airsportscan@gmail.com da thabirakadabani email gi khuthangda asumba pakhum pirakpa ihan hanba miyoi aduna quiz asigi winner oigani winner oiraba miyoi adu mathang numit ki Sports Scan thoromda lauthokani amadi Akashbani gi Twitter handle @AIRNewsAlert gi su phangani Rashtrapati Khanabagi tha sigi tarani panda pangthoki ba Mikhal gi vote masing hayeng thirigani vote masing ayuk pung 13 dagi Parliament House ta thigani handak pangthoki ba Mikhal aduda elector sada marbudrama pan gi sangda vote thadanaki aroibada maroiba pawmok Mukhyamantri Nongthoman Biren hairi singning khai khiba makhwam marang singda leikidraba miyo sing thi humbagi thabak ngasi degi leble Ease of doing business ki sangsiliba khongjangi sarugama oina rise asida su Commerce and Industries Mantri Nemsa Kipgyanna masigi web portal ngasi hangdokre Imphal jiri lambigi irang turel mathakta saba Valley Bridge samjinduna August ki ahanba seol phawda lanba yahalagani hairi Loktak Hydroelectric Project ki ising thadokphamda fish
स्ट्रेनर हाबनबा LDA की चेयरमैन मोइरांगथेम अश्विनी कुमारना प्रोजेक्ट मैनेजर दा खंगनख्रे अमसुंग राष्ट्रपति खन्नबगी था असि तरानी पांद पांगथोकिबा मिखलगी बोर्ड मसिंग हयेंग थिरगनी बोर्ड मसिंग अयुक पुंग 12 दगी पार्लियामेंट हाउस दा थिगनी पाउलोइसरे